Dagi Paomi Amana Prime Minister Modina press conference Pangthok Tribashi Karigino HANGLAK. Prime Minister Modi gi New Zealand Khongchet ki manung chana India gi diplomacy na wari watai sabagi thoram pangthokpada New Zealand gi Paomi Amana ngasi fawbada PM Modina press conference amata pangthoktana laklibasi Karigino haina hanglakre. New Zealand gi Paomi gi wahang asi matam khara gi mamangda Norway gi Paomi Amana Modi da chap manaba wahang hanglakpadagi wathok oikraba matungda hanglakhiba oibana wahang asina amuk hanna Modina media gi khutangda miyamga wari sadriba Karigino haibasi miyamna hangnarakre. New Zealand gi pau asigi pau khumpiraduna India gi External Affairs Minister official Rudrendra Tandona hai civil servant ama oina aina PM Modi gi political method pu wahang hangluba yaroi adubu PM Modi asi media amasung atopa intermediate chingsingda khuthangda voter singa wari sanaba amadi pau fauna bagi mahutta haktengnana voter singa pau fauna bana hena pamjaba luchingba amani India gi miyamsu media gi khuthangda luchingba singna pau fauna rakpagi mahutta haktengnana miyamga wari watai sanaduna wakhal tamina bana hena pamjaba miyoi singni masida PM Modina miyamgi apamba khangna thabak tawbadagi India na khwaidagi sangna PM gi fam paiba luchingba ama oiba ngamlibani haiki panbaya badi PM fam paiba dagi ngasi fawda Modina press meet natraga press conference ama tapangthok tan lakpasi miyamna amasung opposition party singna marin yaudabani haina yaning daba phongdok tona lakhibani amaromda Modi gi khongjat asi mahagna New Zealand gi PM Christopher Luxon ga unaduna wari sanaraba matungda India amasung New Zealand gi mari asibu strategic partnership ta upgrade taukibaga loinana lebak ani na kumja Englishing ani ga kuntra fawbagi manungda amasung services ki violent oiba lalon itik asi lupa crore kuntra manga yohanna ba chahi manga gi oiba pandam thamkhre. Modi ga Christopher Luxon ga unakiba adu da lakliba chahi mari asida lebak ani gi mari henna pangthok chauthohanaba Indo-Pacific Maritime Cooperation Fagarhanaba Framework amasung Indian Navy amasung New Zealand Defence Force ki marakta reciprocal logistics support pack khuriek pinaba yauna tongan ba hiram kayada yanaba purakhi. Modina phongdokhibada India amasung New Zealand da hena mara chetpa cooperation pinaba Indo-Pacific region da mapangal laiba lalon itik amasung tangdu laitabaga loinana chaukhatpa purakpa ngamlagani haiki.